ngasi phongkiba tongan Manipuri sephongsing amasum thokkiba thawdok wathoksingi maruoibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada miror oikraba convict fanaba honabada police ki sikshindaba sing kona puthorakre Chusampur district salaiba children's home amada thamba sei sudriba Nupimacha taragi mathakta namduna phamlanabagi maral kona fadopikraba matung miror oina leikraba Timothy Fanana Bohonabada Chusampur District Police na Lakoliba Taurang Singda section the Bagi Mami Tarambaga Loinana High Court of Manipur Nunang Bapongdokre Ngasi High Court of Manipur gi Justice Sanjoy Kumar Amadi Justice Marali Thangi Division Bench na Phado Adubu Phanabagi Damak Lakotkiba Taurang Singamari Lainana Chusampur District Police ki SP na Thagalakiba report Yangsinki Sayeshigi January Taraga Maturi Inspector General Intelligence Manipur gi Makedigi convicts Aduna Mark Mingda Sizinanaba mobile number da tracking Tauduna call data record sing Lakotuna Tijanbagi Tabak Satare Haki Adumainamak Chusampur ASP gi report Adudadi Mirror Oikraba Phado Adugi mobile number Pangmangamde Aduga Nong Mason Tabadigi convict Adu Pabangam Kitabani Haina report Aduda Yauriba Aduda ASPG section Dabasing Adu Court na Photoki Court ki Makedigi Mirror Oikraba Phado Adu Fanana Hausu Power the Lakot Kraba Taurang Singi Marik Sumber report Ama Affidavit ki Kutang da Piraknaba Chusampur District ASP da Pautak Piki Loinana Central Government Mirror Oikraba Phadok Sing Police na Fanana Bohona Bada Mating Piriba Crime and Criminal Tracking Network System Amadi Interoperative Criminal Justice System gi Kudong Sabalong Nanaba Paikat Kiba Kongtang Singsu Kangalakna Bahaki Phadu Adu Fanana Bohona Bada Central Government na Piriba software Manipur lenga ki Makedigi register tawkibagi mami fawba tadre haina ko na police ki aswibasing puthoki hainsu paus na pali makhasa tharak poina to papawa mana third wave oina Omicron case mathang sai gi February da masingka hena huanglabe yai COVID-19 gi anauba variant oiriba Omicron laisat asi ahum suba wave thon gadaba variant oibaga loinana mathang sai gi February thada nongmada miyoi lakh amadigi lakh ama makai fawba nauna narakpa yai haina laisat asigi oirakpa yaba masing puthoknaba sijinnariba mathematical projection da saruk yariba IIT scientist Manindra Agarwal section warol pikre agency dagi phangma pausna makhatana palibadi Omicron gi variant asina COVID-19 gi humsubu web tholakpa yaragasu laisat asigi anisubu web yaunadi tamthibu oidaba yai hauju phawi oinasu Omicron sandopagi sang asi Delta variant ka yengnabada sathiba madi sandopagi sang namely adumainama South Africa dadi Omicron gi masing yama maramna ehenba section tharang sing lokhatuna thamli adubu makhatana naduna hospital pukhatpagi sang di hengalakpa lekti anauba variant asi sandopagi sang thuramba yai haina panaragasu Delta variant gumna tamthibagi khudam sangdam leite hainasu pausna makhatana phongdorakli atopa paw manamo Aphas Palaknaba Taksin Bada Manipur gi Minister Su Saruk Yagadavani Awangpok State ki Minister Singna Lamda Masidagi Aphas Palakhinaba Central Government Taksiliba Sida Manipur gi Minister Nongthongbom Beren Su Saruk Yapam to Aina Civil Society Coalition on Human Rights in Manipur and the United Nations CSR na Fongdorakli CSR gi convener Fulindro Konsam no kuyek pidno thadorok pa sirolaman hai tha asigi marida Nagaland gi Mon district ki manung sana leiba Oting area India gi armed forces na koila pekpa gi thabak tawba miyoi taruk amadi mihar adubu yaning daba phongdok loba miyoi tara puna misam tara ga taruk nongmaina kaptuna hatkibagi thawong adu akan mamong na kandem tawi miyarasigi matang na India government na investigation khaktamak sathabagi mahutta mangkiba thawai sing adugi mamal imung manung da hanjin hangadabani haukiba sai yankhai rom sida wangnong poklamda masida Armed Forces Special Power Act 1958 ki makhada otingi miharasi khaktanatana tamthiba miyat kayamarum Indian military na sathaduna lakrabani masigi khudam oina hairangoi thongi mihar Operation Bluebird oinam gi mihar Makoksung ki mihar RMC ki mihar malom gi mihar na singbasing ngasisu lamda masigi miyamna ningsing duna lainari haina supali atopa paw manamo
Omicron positive oiramgani singnaba miyoi ahum Delhi da laikatnari. Laiba asigi tungan state sing Omicron positive oiba mising puna kunga taruk thengna khraba tungna ngasi variant asi positive oirama yai singnaba miyoi ahum Delhi gi LNJP hospital pukhatuna leng sathari. Agency dagi phangwa pawgi matung ina Omicron positive oirama yai haina singnari ba miyoi ahum asigi manungda miyoi ani di COVID positive oiba thengnare. Makhoi singadu Dubai, France, amadi United Kingdom dagi India da thunglakibani hari. Hauzik phawi oina hospital asida miyoi kunga taruk layengduna lairi. Makhoi gi manungda miyoi taraga mapandi COVID positive oiba thengnare. Loinana miyoi taret amana COVID oirama yai haina singnabadagi test tawkhibagi result ngairiba miyoi singi. Nakalamaramda India da ahanba oina Omicron positive oiba thengnakiba Bengaluru gi doctor adu hauzik phawa COVID positive oiri hari. Pausina makhatana hai masagi sai nifuga taruk rom suraba doctor asi COVID vaccine gi dose anima kakrabani adubu laisada sina mara moiduna lungs ta infection khara leire ma haukiba November kungani thoidi gi COVID positive oiduna leng sa tharakhibani ma ka hak thengna loinaramba miyoi manga gi sample khongbatuna test tore khoi khudingma negative oire adumaina ma khoi gi sample singa do genome sequencing gi damak laboratory te thakre Hauzik Pawbada State Government Dr. Asiga Naknaramba Miyoi Sani gi khungul liduna test tawbon loisille ainasu pawsna phungdorakli atopa pawmana numai kaptringaida misam singbu masak khangdoknaba thawrangkhide haukiba December 3 da Nagaland gi Mon district ta thabak surubadagi pickup truck ama tongduna halakhiba miyoi singbu masak khangdoknaba lanmina honakhide makhoina masak khangdringaida nungmaina kapsin khibani hana Nagaland gi Director General of Police the Zone Lunkumer amasum Commissioner Robbie Lato Morna thagalakpa joint report amada pankhi thokriba thawdo adubu mamina uhobusingi wafam paladuna makok thongba official ani aduna haikibada Kunja singna thengna khibada lanmi gi akhanaba force sing aduna asi bhaksang taruk yom sinduna pickup van amada haplaga makhoi gi base camp da puna bo honaramki December 3 gi numidang wairamna Kunja Nipana Tiruda leiba Kaila Mainamada Thabak Sururaga pickup truck ama tongduna halaki makhoi bu hanana lumduna leramba Assam da base tawa kungamathoi para special force ni haibisingna numai pangkap ta kapsinduna hat khibin hani state government report thangakhi official singna makhata na pankibada victim singadu kusukulai amata paidaba koila mind thabak suba misam singni haiki makhoi gi manungda taruk amadi mafam adu sikhi anina sathina sokhi numai kapagi makhol tabada khunja singna mafam adu yauksilakpada special force ki personal sing asiba haksang taruk phina yum sinduna tata mobile truck amada puna bahotnaram ki hairi madugi matung tabada khunja sing amasum security force ki marakta hingsa thoki makhoina asiba haksang sing adubu tarpulina yum sinduna leramba ubda khoisaungnarabu khunja singna security force singi gari ahum mai thaki security force na khunja singda on sinduna nongmai kapada khunja tare siki haina eyewitness singna confirm tarokhi report aduna makhata khibadi haukiba thangzu numita misam taraga humdoi hatki amadi taraga humdoi na sathina soki sathina soklaba miyoi singi marakta anibu Assam da puduna Digrugarh Medical College Hospital gi ICU da thamki hairi makasa tharak poina to pamarueba pawkhra namu Senapati District Hospital mai sangna naidaba masum ising phangdabagi wakalakle Senapati District leiba lenga ki amata ngairaba District Hospital asi mai ising sang naina ningthina phangdabagi wakad lamdamadom gi miyam dagi lakle hauji mama layeng bagi dam hospital asi da leiba miyemana pausi asi da phongdorokpagi matungina anaba masum seba tawnaba leiba miyei sina sijinanaba leiba washroom asida ising leitabadagi mapandagi bottle water leiduna sijinari thaknaba khaktagi natana amanga sui tawbagi fawba leiduna sijinari haidi hospital asi luna na thamnaba leiriba staff singsu ward khaktamak wai sitlamlaga satkibana namthiba manamna anabadi lairadana seba tawbusingsu narakpa yana leiri haina sphungdorakli hospital asigi second floor da leiba female ward ki washroom asida theliba roster sat asiki matungina washroom asi November tadagi senglakta madi staff singna senglaga sign tawba kawre haibani haina magna makhata na phungdokhi mari lenaba authority amasum CSO singi pungning singsiladuna magna phungdorakpada hospital asi district asigi tuan ba
community singna layengna ba amata ngairaba lengaki hospital oibana masi luna nana mathau tawhoningbagi tangai fadaba adu lay haina phungdoki hiramasi gi matangda nurse amada hanglubada hospital asi ising leiduna sijinari operation theater pung kungamari ising phangandaba yadabana ising adu madugidama khaksin thambani haina phungdoraki doctor amagi matung inadi hospital asida isingi awabasi February thadagi mayungna duna lakhibani haina pausna su phungdorakli mana makhatana phungdorakpada mai mutkiba matamna hospital asigi atopa generator gumba laitabana patient singna candle solar lamp mobile flux light na singba sijinari haina spali atopa pawmana tentakna mayamna thamjage Brinda gi meeting da wa nganglubagi damak police na phakhiba yaningde athubada thadokpiyu tampha Yai school AC ki intene candidate oiriba thaunauzam Brinda gi mifam amada wa nganglu habagi damak yumdagi phaduna pukhiba lilong arapti maning laikai digi yumkhaibam bimol sai yangkhai gani pan athuba matamda tekta kaidana thadokpira o haina bimol gi masanupi yumkhaibam tamphana phungdorakli hiramasi gi matangna ngasi Manipur press club ta pangthokpa paw gi mifam amada tamphana phungdokibada ngasi ayu angan mada kamano timama laktuna tumduna leiba maki mapabum imungdagi phaduna pukhibani karigi damak pharibano hangbada maram khangdi SP gi order ni office ta lao haina hiram kyari mangna makhatana phungdorakhibada bimolna Brinda gi wa nganglubagi ra haina hangbada police na karigi atopa kendra amadagi laklaga ye school kendra da Brinda gi wa ngangluribano adu ngangluba aduna nakhoigi ashoibani haiba wafam thamnamki Matamaduda tamphana Brinda gi wa ngangbu khudimak phagadoribara karigidamak maki mapa khaktamak pharibano haina hangbada maram khangde hairamlaga mapa puduna sakhyari nupi ngakta leiba imung amadigi khanghauduna sanglaklaga maram su haidana dap tawduna phakibasi yaningde maram su khangdabana haujuk imung asi sarangna duna leire kari tawrubagi kari maralda pharibano haiba dugi asumba du khanganbiu namsilaga thamge haibagi mawongda sathari tawbigano haina mangna makhatana phungdorakli loinana lainga ki mayukto wa ngangluba leirabasu ngangluribadu karigino kari akaiba yaukrabagi haibadugi wari sananaba mafam matam pibiyu imung asi isam samna thabak suraga yumdong pok oina leiba imung ne hari nakala maromda phakraba matungna office ta lao hairambagi matungina imung manungi miyoi singna hata minu thongda leiba Imphal West ki commando complex ta sakhi adubu unaba masung wari sanabagi matam amata phanglakhi de hari masigi matung nungthilda police na phone taraktuna hauzik case asi lusin khragadi phibam sararoi tauba yaba karino haiba khanaraga tauhau haiba wafam thamlakhi loinana pharibasi phone da tapping tawbadagi phabani haiba wafam su phongdorakhi hari pawgi mifam aduda yawba retired commandant AK ibom sana phongdokibada bimol phakhr haiba paw tabadigi salubani hairiba miyesi su nomlaga isam samna leiba miyeni thasigi mangada yumnam leikai maning leirakta pangthokiba Brinda gi meeting amada thoram mapu oina mahak su saruyaki mangna thoidokna akaiba haikiba leiti maramaduna bimolbu akaiba mata yaudana tekta kaidana thadokpira o haina mari leinabasingda ibom sana appeal torakli haina su phongdorakli nakana amaromdana sumna phongdorakli KYKL gi overground worker ama phare Imphal West District Commando team amana ngasi ayuk pung nipan makhairom tabada lelong arapti maning lekai digi KYKL gi overground worker ama phare hari pharba miye dudi yumkhaibam bimol sai humfuga mathui apokpa lekhidraba kulla laifamna lilong arapti maning lekai digini commando na farba miyesina haidorakpadagi mahakum sing English singani kungi March thadagi party asigi amukoba miyoi amagi makara thabak tawba horakhibani hari mangondagi mobile phone ama recover tawba ngamle maki makhada ain goeba thabak lokonaba lilong police station na khusina khreaina police tagi phangwa pawmanasu makhatana phongdorakli atopa pawmana Tamil Nadu police na ot naibada miyoi sire dukan masa amakak lenga ki permission yauduna hangdokluba masagi sai humfuga tre lom suraba Tamil Nadu gi miyoi ama police na phargawang pangse thabada ka hena fu saibadagi sikre hari laikhidraba miyoi dugi imungi miyoi sina police ki ka henba thawongdagi mahak laikhidabani haina maral siri Olaganathan kauba miyoi du Tasmek liquor shop amagi manakta Haira amadi water bottle na singba yuanmani mafam adura permission yauduna asa thak yuanba yaroi haine AK
Narul Police na mangonda athingba piruraba matungna mafam adu yu ngawba miyoisingi pothafam bar amagi mawongda salairakpadagi makpu phajinkibani hainasu palli amasum Haziko ina di luisinjarage pathoksagibre suikibulan kibi yaurs myamna ngakpigene amasum marulbi pausing myamda update pizaraki hainasu thamjari. Thank you.